Sakhangdabasingna ngarang numidang Imphal East District ki Kongba Khetri Lekai Uchekonda leiba Fox ki President TH Manihar gi yumda hand grenade amalang sindana aki akhang pokhalamle grenade adu pokhaidana ba Pokhaidabana Asok Apandi yauhodre Thodok Tokfam dagi fangba pauda Thodok adu ngarang numidang pung mapan rom taba matamda thokibani Fox ki President TH Manihar na fongdorakpada ngasi fawbada kanagumba amatana kihan khanganba wafung fongdok palaite sel gi demand su leite piningai su leite kanana kari gi damakta thong asi chathagibano haiba athuba matamda sengdok pira u loinana asigumba thong asi akanba mongde yaningtaba fongdorakhe Hojur kun da salaga lekai da salaga koigi lan ngakpa koigi lebak ngakpa kangbu sing sing tai rap tong jargo wari sajara kan ma koigi motivate tawba koigi kyan ta da mai ben mem koigi wari sanara kan da koigi sentiment id koigi emotion laina na ba koigi lebak sigi interest thabak tawna na ba kan na tawjabani ai thoidok pa amana set torok pa nuai na da ba kai do bogi em ta wafam leite ronda ado aina tawjababu la manipur kan da ba ya lebak kan da ba ya di haibani adubu aigi sigumba wakhalon leiba mi ama da smai tok dra ngon bom langjalam bansi madugi mi du karamba mi no sine ina gyan ta trise karamba mi no haibade ma leiba nuksiba mira natraga ko leiba thuai ga haiba kangbu haiba se masima ai gyan ta tre aduna karimta ai ngon da warning to giba court giba ai kaimta leite aigi straight ai chachari basi manipur kai bi ade maitei khunai kan da bi ade haiba ki wakhalon da sangyan jabani si sangyan ba mi ama de attack tawra i basi ai ngon da demand to giba leite demand tawra ju peningai leite ai hen to maune ne leite se aduna langchili ba bonsi error pum mapan guma dani sai chingna bam di sum lai hre nong daram che phai sida car ko gi ama tor kan da hangam men hai ayum je da moi chang sangam da ba da yam nongai jara hai ma chakhi na aduna ki ai kai no ne na khan laga lai bani du bai chang ko gi yumbure bi hai tare no gi nupi na mapanda koigi poli kheng ma ji washroom changa thorpa kan da koro chen thal le na to kan yeng kan da bom male na mana bom jin la rok pani adu baina chen thora leba ka da thorpa kan da dileram dre gari du ma thawur ki ba awam da thawur ki bagi signal ma phet phangawi sina tan da thoidok pa leite adu bo sigumba akhoi ma sem gi marakta manipur kanji manipur thuai loisi maitai khonai kanje na khanba wakhalon oiragadi suma thabaksi nolo ni ingonda tawrisi hoi ai di thokre noina soibetegi thoga jo moina maduma matung da thon bigno atopa du tawbino imalai ba nu sibata aragadi imalai ba ke thabak tawbiu imalai ba nu sideba taragadi adom manipur je thadoga karai da no sakki go ra wafam jima thamjanangi Hojur jo khoi lejari wafam ase Kongba Khetri Lekai Uchekot Chindani mafam asida ngasi numidang pung mapan rom tarak padwai da sakhangdaba miyoi singna Fox ki president ori ba thoding jam Manihar gi mayumda pung mapan rom tarak padwai da hand grenade amalang jalam le hariba hand grenade asi pin salaga langjalo matung da hoju phawba pokhaidri adubo langjalam mayum asina koi thoding jam Manihar Fox ki president mayum asi sta leire aduga langjalam misina khoi masigi le asida laklaga sigi so maksida gi langjala ko idune hoju jik sumang da bom asi pokhaiduna ta duna leiri adubo makha taba hoju bom asi karam kanda pokhaidakani amadi asumaina khangba ngamdabani police na hoji mafam asi sil tawraga sumang da bom asi ta duna leiri adubo ngasai pung mapan dwai da pokhai khraba langsalakli ba bom asi hoju pung taraga makhai tarak labo fawda hoju fawda bom squad laktri masigi damakta akhogi laikai gi maira pai bising amadi Fox ki president masamang nasu kitang nuai da fungdo habadi ngasai pung mapan dwai da langsalaki ba bom amabo hoju fawba pung tara makai tarabo fawda hoju bom squad lakta bai basi kitang nuai to poe amadi lamdam asige hoji leiriba sina hoji laikai gi maira pai bi amadi laikai gi miyoi sing laktuna bom asi langsalamba asida khogi laklibani sida phibam asi hoji leiriba miyam sing sina fongdoropagi matung ina karigi damakta kanana karigi damakta jumlakta bom langsalibano langsanba tarabasu nungthin matam da khoi wari sanaraga yana pot asida khogi kanana karigi damakta sigun laba bom langsanbagi thong asi chathari bano haibna chingba pendaba kholaw kya amasu hoji fongdorokli makhatana hoji akhoi policing nadi bom asi pokhai dana aso open yaw dana section thorang kya amarum su lokali ado makhata bo je police ki ahem force laktuna bomb squad laktuna akhogi leiriba bom asi akhoi lokhat kina ba akhoi thorang su tawre habigi pawdi leire adubo police bomb squad sing je hubo laktribina karam kanda lakane habdi hoji pukena tamangam dri hiram asigi matang da video journalist sing khangam bolina pawdunjar brisikas nawrem elite news Kongba